SINGA Idol Club SIC YAIRIPOK SINGA na SINDUNA THASIGI taretagi team kunmarina group ni THOKNA KHAIDOKTUNA club asigi playground da CHATTHARIBA 9 SIC Trophy State Level Open Football Tournament 2025 ki ngasi SANNAKHIBA ANISUBA semi final match da CMC Changamdabi na CUBFC Changamdabi bu goal ahum anida MAITHIBA PIDUNA CMC Changamdabi ASHA AMAGA LOINANA SIC Trophy Asigi final Changduna Apunba FC MANIPUR ga LAKLIBA January gi tarik pani da Thengnaragani ngasi SANNAKHIBA match atuda team anima ki players sing akan mawong da thawai yauna sanabada natana yengliba babok singi pukning sumatki ngasigi match aduda Dr. Muhammad Riyazuddin Khan Global Excellence Awardee Superintending Engineer Power Department Manipur na atoiba mitunglen loinana MD Abdul Salam Retired Inspector Manipur Police na Thoromapu loinana Jackson Kongbam Social Worker amadi Muhammad Ziodin Special Contractor amadi Toijam Nimai Singh Retired MPS na ahenba atoiba mitunglen oibaga loinana tongan ba masak naiba kya su saruk yaduna match adu mapung fa na saruk yamin naki